mayambu ahan maktada warina chonggi maikidagi ikok non taram noksiri ngasisu aikoina miyam gi damakta puruga laksari aikoina thajarak puwarida heloi labagi kunthra suba tangka ngasi gi tangka asidana warisina amuk kari kamdori bahabdo mayam puna mangna wari asi puna taminadasi tabirisi heloi labagi kunthra suba tangka ngarangi tangka adugi maka chatarak matamdani heloi labana harakkibu wa chi tabada usek aduga leimirembi lairembi makhoi animakta sen mangakki ngakpuduna heloi labu makhoi ne munni yingli heloi labana haikibu wada kudop adugi haurakpham kudop adubu ahan mathingna kibadi mahangni hare wa adu hairakpada leimirembi amadi usek adu thajaba ngamde karamna oiriba karam nangna ahan kudop adu pairiba aduga phenamu kudop adu param libana karigino hadana wa hangma hore matam maduda thokiba thodo khudimaki wari horakpham heloi labna loina liki loina tamki mahangna amubida haduna kudop asi lahonmani kudop ase amatanate anini adubu kudop asi sina phamase karino khangdabana ahanbadi yamna waki kudong thiba thodo kaya am suthoki kudop ase amana mangba hibigi kudopni aduga amana hameng onme ngambagi kudopni wadu harakpada leimirembi yamna ngakle loina chummi haibu wase kudop asina maram waraga phena awaba takiba mana hameng onduna matam kuina mangkibagi warising adusu loina haidore kudop asiba thamjilibana amubi hairibanu paduni mahakti aiga supunba mangonda mahi kaya am leibadagi mahangna kudop ase mamanaba anida pahenmani hameng onba kudop adubana yumna thamawraga mangmang ngambagi kudop asibana phe amadi atopa matau akut haribanu pasita pahenmani asumna phena matam kharagi matungda kudop asi magida thamgi haduna dum thamkibani adubu matam kharagi matungdadi phese yumdagi mangkibani mahak mangkribase kadaidano kadaida chatlibano haduna yamna kupna yelba matamdadi nanga maga punkiba nahakna mabu kuchen chelambase akoina khangki mabu kannaba mahakpa thadoknaba kyare kan honaki masimangna maram moraga ngasi ibani bhamasida thingnadibsini lan suknadibsini haduna heloi labana harami leimirembi kari toni mahaki wasakti kudop adubu pairamliba jibado kariguma nupa oiramba tarabadi mahaki loinaba nupa oigani haibani adubu kudop asigi horakphamdi heloi labana oikiba tarabasu heloi labana kudop tu pairamdaba phena pairamba tanjaw oibanina phese mahaki nupani haduna adumak leimirembi ni khalle leimirembi wari kudamak gyan tai loina khangi khanglaba tungda leimirembi na wahare kudop asigi horakpham nahangna oiba tarabasu warosindi phena pikre ayhak magi nupini ay magi nupi oigani nakhoi kanamat engondi yelakano aingonda kanamat ni yelakano hadana mana kana lawi adumna lairembi digi wahi magi moma tawtuda heloi labi yamna ngakre karamna lai oirabi nupi yamana taibong migi marak asida mana phegi nupi na legani heloi laba manga hairami nangna toriba thaba ado yaroi hadana manga haibani leimirembi gi manakta leriba usek adu siyamna ngai mahakti hanadigi hona khangkhrabani leimirembi di manabu ningkhrabadi hongdokte habase aduma khangi aduga heloi labaga pulliba usi asisu ngakna kaino matawi leimirembi na nahaksu amukhana lakano yumadu nahak amukhana lakano karigumba lakpa tarabadi thokun ningdaba thodok mathang mathang tholakpu yai ayhak magi nupini ai tabung mi marakta leigani tabung mi marak asida aigi cha pokani aigi cha satokani haduna mana was kan haramlaga hojikti leimirembi paikina sem sarami magna paigi hadun hek chokata matam sida heloi labana makhongdi yale nang paibi yaroi nang chatpi yaroi haduna makhongdi yale leimirembi uthuduna tui leimirembi hena shaure karino nangna pamisi karino haduna amu wahangi heloi labana warushin pidana nahak chatpi yaroi nahaki wasak ngaki haba tarabati aise nangi nupa oigadabani heloi labagi wadu tabada leimirembina mini su khangdaba uchekni su khangdaba mayan tuyan sinaba nangbu aigi nupa oiroi aigi wasakti phedo aigi nupani madu aini ngakpani khudop adu pairaduna mana aigi nakta lakpani aina ahanbu ukibasu khudop tu pairaga mana lakpadu ubani
ꯀꯔꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕꯅꯣ ꯑꯩꯉꯣꯟꯗ ꯀꯩ ꯍꯧꯔꯛꯀꯅꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯂꯩꯃꯤꯔꯦꯝꯕꯤ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯏ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯈꯥꯝꯅ ꯂꯩꯔꯦ ꯅꯪ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯐꯥꯔꯒ ꯊꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯅꯝꯅꯕ ꯍꯧꯔꯛꯏ ꯎꯆꯦꯛ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯅ ꯀꯔꯝꯅ ꯈꯥꯝꯗꯣꯛꯀꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯂꯥꯜ ꯑꯁꯤ ꯂꯣꯏꯕ ꯀꯧꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗ꯭ꯔꯦ ꯉꯁꯥꯏ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯕ ꯁꯥꯏꯀꯜ ꯊꯧꯔꯝꯕ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯨꯝꯍꯩ ꯑꯁꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯦ ꯃꯁꯤꯗꯤ ꯑꯩ ꯌꯥꯎꯔꯨꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏ ꯂꯥꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯁꯥꯊꯤꯕ ꯂꯥꯜ ꯑꯃ ꯑꯣꯏꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯅꯥꯀꯜ ꯑꯃꯗ ꯊꯥꯗꯣꯛꯂꯒ ꯁꯥꯏꯀꯜ ꯑꯁꯤ ꯌꯥꯡꯅ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤꯅ ꯑꯃꯨꯛꯇ ꯑꯣꯏꯕ ꯑꯀꯟꯕ ꯂꯥꯟꯖꯥꯎ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯂꯥꯜ ꯑꯁꯤ ꯅꯣꯡꯃꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕ ꯇꯧꯈꯤ ꯑꯁꯣꯝꯗꯁꯨ ꯐꯦ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃ ꯂꯩꯃꯤꯔꯦꯝꯕꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯈꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯃꯥꯡꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯣꯟꯈ꯭ꯔꯕꯅꯤ ꯑꯃꯨꯕꯤ ꯑꯃꯗꯤ ꯑꯀꯨꯠꯁꯨ ꯍꯦꯂꯣꯏ ꯂꯥꯕꯅ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯂꯩꯇꯕ ꯑꯗꯨꯒ ꯎꯆꯦꯛ ꯑꯃꯗꯁꯨ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯃꯊꯛꯀ ꯇꯣꯡꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕꯤ ꯌꯥꯝꯅ ꯉꯛꯏ ꯑꯀꯨꯠꯇ ꯃꯥꯅ ꯄꯥꯎ ꯇꯝꯃꯤ ꯍꯦꯂꯣꯏ ꯂꯥꯕꯗꯨ ꯂꯥꯛꯇꯦ ꯑꯩꯅ ꯀꯧꯔꯕꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ ꯑꯗꯨꯒ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯎꯆꯦꯛ ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯇꯝꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ ꯐꯥꯎꯕ ꯂꯥꯜ ꯑꯁꯤ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯂꯣꯏꯕ ꯀꯧꯕ ꯁꯨꯡꯅꯥꯏ ꯍꯦꯛ ꯅꯥꯏꯗ꯭ꯔꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯟꯕ ꯂꯥꯜ ꯑꯃ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯣꯏꯈꯤ ꯎꯆꯦꯛ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯀꯣꯟꯗ ꯄꯥꯏꯈꯤꯕ ꯀꯧꯕ ꯂꯩꯇꯦ ꯃꯅꯥꯛ ꯑꯁꯤꯗ ꯑꯗꯨꯝ ꯂꯩ ꯃꯅꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯕ ꯁꯥꯐꯨ ꯀꯌꯥ ꯑꯃꯅ ꯑꯗꯨꯝ ꯄꯤꯛꯊꯜꯂꯦ ꯈꯥꯝꯗꯣꯛꯄꯤꯅꯕ ꯀꯅꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯟꯖꯥꯎꯅꯤ ꯇꯥꯏꯕꯪ ꯑꯁꯤ ꯃꯨꯊꯠꯂꯒꯦ ꯇꯥꯏꯕꯪ ꯑꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯅꯤ ꯑꯁꯤꯒꯤ ꯂꯥꯜ ꯍꯧꯔꯛꯂꯦ ꯂꯩꯃꯔꯦꯝꯕꯤꯅ ꯁꯥꯎꯔꯛꯄꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯝꯃꯝꯈ꯭ꯔꯦ ꯅꯣꯡꯒꯤ ꯃꯄꯩꯅ ꯃꯝꯁꯤꯟꯈꯤꯕꯅꯤ ꯅꯣꯡ ꯍꯩꯊꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯑꯗꯨꯕꯨ ꯇꯣꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯡꯁꯥ ꯁꯨꯡꯁꯥ ꯁꯥꯈꯤꯗ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯈꯠꯂꯛꯄ ꯀꯌꯥ ꯑꯁꯤꯗ ꯇꯁꯦꯡꯅꯃꯛ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯉꯥꯎꯅꯔꯦ ꯀꯤꯅꯔꯦ ꯀꯔꯤ ꯃꯇꯧꯅꯣ ꯅꯨꯡꯁꯥ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯌꯥꯝꯅ ꯀꯤꯅꯈꯤ ꯇꯧꯔꯤꯕꯁꯤꯗꯤ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕ ꯍꯦꯟꯕꯅ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯂꯥꯜ ꯑꯃ ꯁꯣꯟꯅꯈꯤꯕ ꯍꯦꯂꯣꯏ ꯂꯥꯕꯒꯤꯁꯨ ꯑꯔꯣꯏꯕꯤ ꯊꯥꯕꯤꯗ ꯃꯥꯒꯤ ꯃꯍꯩ ꯄꯨꯊꯣꯛꯈꯤꯕ ꯂꯩꯃꯔꯦꯝꯕꯤꯒꯤꯁꯨ ꯄꯨꯊꯣꯛꯈꯤꯕꯁꯤꯅ ꯌꯥꯝꯅ ꯁꯥꯊꯤꯈꯤꯕꯅꯤ ꯑꯇꯣꯞꯄ ꯁꯥꯔꯣꯏ ꯂꯥꯏ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯟꯅꯕꯁꯦ ꯇꯣꯛꯎ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯈꯤ ꯑꯗꯨꯕꯨ ꯇꯣꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯀꯅꯥꯅ ꯀꯔꯝꯅ ꯈꯥꯝꯗꯣꯛꯀꯅꯤ ꯀꯅꯥꯅ ꯀꯔꯝꯅ ꯇꯣꯛꯍꯟꯒꯅꯤ ꯊꯤꯡꯕ ꯉꯝꯗꯕ ꯂꯥꯜ ꯍꯥꯏꯕꯗꯨꯅꯤ ꯑꯃꯨꯕꯤꯒ ꯄꯨꯜꯂꯤꯕ ꯃꯩꯈꯦꯠ ꯃꯔꯨꯒꯤ ꯁꯥꯔꯣꯏ ꯑꯗꯨꯁꯨ ꯂꯥꯟ ꯁꯣꯛꯅꯔꯤꯕꯁꯤꯒ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯂꯥꯡꯑꯣꯜ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯈꯤ ꯌꯥꯝꯅ ꯀꯤꯈꯤ ꯃꯍꯥꯛꯅꯁꯨ ꯈꯥꯝꯗꯣꯛꯄ ꯌꯥꯕ ꯈꯥꯝꯗꯣꯛꯈꯤ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯄ ꯉꯝꯈꯤꯗꯦ ꯀꯜꯂꯕ ꯃꯊꯧꯅꯥ ꯐꯔꯕ ꯁꯥꯔꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤꯕꯨ ꯇꯣꯛꯅꯕ ꯈꯥꯝꯗꯣꯛꯈꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯜꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯂꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯂꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯑꯃꯥꯏꯕꯤ ꯑꯐꯥꯎꯕꯁꯤꯡ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯂꯣꯏꯅ ꯀꯥꯏꯔꯦ ꯀꯔꯤ ꯃꯇꯧꯅꯣ ꯖꯨꯛ ꯂꯣꯏꯔꯕ꯭ꯔꯥ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯉꯛꯈ꯭ꯔꯕꯅꯤ ꯏꯕꯣꯛ ꯍꯅꯨꯕꯤ ꯃꯁꯥꯃꯛ ꯐꯥꯎꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯉꯣꯟꯗ ꯆꯩꯅꯥ ꯄꯥꯜꯂꯔꯕꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯌꯥꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯁꯣꯝꯗ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯕꯨ ꯌꯦꯡꯅꯕ ꯀꯨꯝꯍꯩ ꯌꯦꯡꯕ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤꯅ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯁꯤ ꯇꯣꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯇꯤꯌꯥ ꯄꯨꯝꯕ ꯃꯝꯁꯤꯜꯂꯛꯂꯕ ꯈꯨꯟꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯇꯥꯔꯛꯂ ꯃꯇꯝ ꯑꯁꯤꯗ ꯍꯩꯁ ꯃꯈꯣꯏꯒꯤ ꯂꯥꯜ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯕꯗꯤ ꯑꯩꯅ ꯈꯟꯖꯔꯝꯕ ꯑꯩꯅ ꯁꯥꯒꯠꯂꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯇꯥꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯥꯜ ꯑꯁꯤ ꯈꯥꯝꯗꯣꯛꯅꯕ ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯝꯂꯤꯕ ꯃꯈꯣꯏꯕꯨ ꯊꯥꯔꯛꯂꯤꯕ ꯈꯨꯃꯟ ꯑꯊꯣꯏꯕ ꯗꯥꯟ ꯃꯈꯣꯏꯒꯤ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯂꯥꯛꯂꯕꯗ ꯑꯅꯤ ꯑꯁꯤꯕꯨ ꯈꯥꯝꯗꯣꯛꯏ ꯅꯈꯣꯏꯒꯤ ꯂꯥꯜ ꯑꯗꯨ ꯇꯣꯛꯂꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯃꯇꯝ ꯁꯥꯡꯅ ꯇꯧꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯑꯩꯍꯥꯛꯅ ꯁꯥꯒꯠꯆꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯔꯒꯅꯤ ꯅꯈꯣꯏꯒꯤ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯌꯦꯟ ꯄꯤꯒꯦ ꯍꯥꯏꯗꯨꯅ
वा ꯁꯥꯔꯛꯏ ꯃꯍꯥꯛꯅ ꯋꯥ ꯍꯥꯏꯔ ꯐꯥꯎꯕꯗ ꯂꯩꯃꯤꯔꯦꯝꯕꯤꯗꯤ ꯌꯥꯎꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯃꯠꯇ ꯂꯥꯛꯀꯅꯨ ꯑꯩꯉꯣꯟꯗ ꯀꯅꯥꯃꯠꯇ ꯌꯦꯜꯂꯛꯀꯅꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯊꯨꯡꯍꯜꯂꯣ ꯍꯥꯏꯗꯨꯅ ꯂꯩꯃꯤꯔꯦꯝꯕꯤꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤ ꯅꯈꯣꯏꯒꯤ ꯂꯥꯜ ꯑꯗꯨ ꯂꯦꯞꯄꯣ ꯅꯪꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯍꯦꯂꯣꯏ ꯂꯥꯕ ꯅꯪꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯇꯥꯏꯕꯪ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯁꯤꯟꯕꯗꯤ ꯌꯥꯔꯣꯏ ꯃꯨꯠꯄꯁꯨ ꯌꯥꯔꯣꯏ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯀꯞꯂꯦ ꯅꯨꯡꯁꯥ ꯃꯁꯛ ꯎꯗ꯭ꯔꯦ ꯅꯣꯡꯇꯅ ꯄꯤꯛ ꯊꯜꯂꯦ ꯇꯥꯏꯕꯪ ꯑꯁꯤꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯇꯣꯛꯂꯣ ꯇꯣꯛꯂꯣ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ ꯍꯦꯂꯣꯏ ꯂꯥꯕꯅ ꯍꯥꯏꯔꯤ ꯍꯦ ꯑꯣꯖꯥ ꯑꯃꯨꯛꯇꯤ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯂꯛꯇ ꯂꯩꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒ ꯃꯍꯥꯛꯀ ꯗꯔꯥ ꯁꯟꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯂꯥꯏ ꯑꯣꯏꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯕꯁꯤꯡꯗꯤ ꯃꯈꯣꯏꯁꯨ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯒꯗꯕꯅꯤ ꯇꯥꯏꯕꯪ ꯃꯤꯁꯨ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯒꯗꯕꯅꯤ ꯃꯈꯣꯏ ꯃꯁꯦꯟ ꯄꯪꯌꯥꯟ ꯌꯥꯟꯁꯤꯟꯅꯕ ꯄꯪꯇꯣꯠ ꯇꯣꯠꯁꯤꯟꯅꯕꯗꯤ ꯃꯁꯤ ꯌꯥꯔꯣꯏ ꯃꯍꯥꯛꯅ ꯑꯄꯥꯝꯕꯁꯦ ꯍꯦꯛ ꯅꯤꯡꯕ ꯊꯨꯡꯍꯟꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅꯁꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯍꯦ ꯁꯦꯝꯕꯤꯔꯤꯕ ꯑꯣꯖꯥ ꯅꯪꯅꯁꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯋꯥꯁꯦ ꯀꯟꯅ ꯍꯥꯏꯒꯠꯂꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯅ ꯍꯧꯔꯛꯏ ꯈꯥꯝꯗꯣꯛꯏ ꯈꯥꯝꯗꯣꯛꯄ ꯌꯥꯕ ꯈꯥꯝꯗꯣꯛꯂꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯇꯧꯅꯤ ꯑꯣ ꯑꯩꯅ ꯁꯦꯝꯈꯤꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯁꯨꯝ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯑꯩꯅ ꯀꯅꯥ ꯀꯧꯒꯅꯤ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤꯕꯨ ꯇꯣꯛꯍꯟꯅꯕ ꯇꯥꯏꯕꯪ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯦ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯃꯥꯅ ꯈꯥꯝꯗꯣꯛꯂ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯥꯜ ꯑꯁꯤꯕꯨ ꯇꯣꯛꯍꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩ ꯑꯍꯨꯝ ꯑꯁꯤ ꯂꯥꯛꯇ꯭ꯔꯕꯗꯤ ꯂꯥꯜ ꯑꯁꯤꯕꯨ ꯂꯦꯞꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯡ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯤ ꯍꯦꯟꯅ ꯋꯥꯅꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦ ꯄꯨꯟꯁꯤꯗꯃꯛꯀ ꯊꯣꯛꯇꯕ ꯊꯧꯗꯣꯛꯅꯤ ꯇꯥꯏꯕꯪ ꯑꯁꯤ ꯂꯣꯏꯔꯗ꯭ꯔꯥ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯂꯣꯏꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯅꯈ꯭ꯔꯕꯅꯤ ꯑꯃꯨꯕꯤ ꯈꯣꯏ ꯑꯀꯨꯠ ꯈꯣꯏ ꯑꯗꯨꯒ ꯐꯦ ꯈꯣꯏꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯅꯈꯤꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯨꯕꯤꯅꯁꯨ ꯍꯦꯂꯣꯏ ꯂꯥꯕ ꯑꯇꯩ ꯁꯥꯔꯣꯏ ꯀꯌꯥ ꯑꯃ ꯀꯧꯈꯤ ꯏꯕꯣꯛ ꯍꯅꯨꯕꯤ ꯐꯥꯎ ꯀꯧꯈꯤ ꯏꯕꯣꯛ ꯍꯅꯨꯕꯤꯁꯨ ꯇꯁꯦꯡꯅꯃꯛ ꯀꯤꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯂꯩꯔꯝꯕ ꯁꯥꯔꯣꯏꯁꯤꯡ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯈꯥꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯂꯥꯜ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯜ ꯑꯁꯤꯕꯨ ꯈꯥꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯈꯣꯡꯗꯥꯏ ꯆꯜꯂꯗꯨꯅ ꯀꯧꯈ꯭ꯔꯦ ꯅꯈꯣꯏ ꯀꯗꯥꯏ ꯂꯩꯕꯅꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯜ ꯑꯁꯤ ꯈꯥꯝꯗꯣꯛꯄ ꯉꯝꯃꯔꯣꯏ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯈꯤ ꯁꯨꯝꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯗꯨꯅ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯆꯦꯟꯈꯤꯕꯗꯒꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯍꯨꯝꯁꯨꯕ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯂꯩꯔꯝꯂꯦ ꯈꯨꯜ ꯑꯅꯤ ꯂꯥꯜꯂꯒ ꯂꯩꯕ ꯈꯨꯟꯗꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯡ ꯁꯥꯐꯨ ꯈꯔ ꯑꯗꯨꯝ ꯐꯪꯕ ꯍꯧꯔꯛꯏ ꯃꯈꯣꯏꯁꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯉꯨꯔꯕꯅꯤ ꯑꯗꯨꯕꯨ ꯁꯥꯅꯤꯡ ꯁꯧꯃꯁꯤ ꯐꯣꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯕꯒꯨꯝ ꯇꯧꯏꯅꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯅꯕ ꯍꯧꯔꯛꯏ ꯑꯃꯁꯨ ꯑꯩꯁꯨ ꯐꯥꯎꯋꯦ ꯑꯃꯁꯨ ꯑꯩꯁꯨ ꯐꯥꯎꯋꯦ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯐꯥꯎꯔꯨꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯐꯥꯎꯔꯤꯁꯤꯕꯨ ꯅꯈꯣꯏ ꯐꯥꯎꯅꯗꯕ꯭ꯔꯥ ꯍꯥꯏꯔꯤ ꯑꯅꯤꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯐꯥꯎꯋꯦ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯗꯧꯅ ꯇꯧꯔꯤ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯕꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯃꯔꯛꯇ ꯂꯩꯔꯛꯂꯕꯁꯨ ꯑꯁꯤꯒꯨꯝꯕ ꯁꯥꯐꯨ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎ ꯐꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯅ ꯌꯦꯡꯉꯣ ꯑꯥꯗꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯇꯤꯌꯥ ꯃꯊꯛ ꯑꯁꯤꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯌꯦꯡꯉꯣ ꯑꯁꯣꯝꯒꯤ ꯅꯥꯀꯜ ꯑꯁꯤꯅ ꯏꯍꯥꯡ ꯑꯁꯣꯝꯒꯤ ꯅꯥꯀꯜ ꯑꯁꯤꯅ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯐꯝ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔ ꯃꯥꯜꯂꯦꯗꯅ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯔꯨꯞ ꯑꯅꯤ ꯑꯃꯨꯛꯇ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯜꯂꯛꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯉꯛ ꯊꯪꯒꯠꯇꯨꯅ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯈꯣꯏꯁꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯦ ꯑꯇꯤꯌꯥ ꯑꯁꯤ ꯅꯛꯄꯥꯛ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯏꯃꯝ ꯅꯣꯡ ꯀꯟꯅ ꯍꯩꯊꯕꯒꯤ ꯃꯃꯤ ꯑꯁꯤ ꯃꯈꯣꯏꯅ ꯎꯔꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯂꯥꯎ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒꯨꯝꯁꯤ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯑꯩꯈꯣꯏ ꯈꯣꯡꯁꯥꯜꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯄ ꯍꯧꯏ ꯃꯥꯒꯤ ꯃꯍꯩ ꯁꯣꯜꯂꯒ ꯍꯧꯖꯤꯛꯇꯤ ꯑꯇꯤꯌꯥ ꯃꯊꯛꯇ ꯎꯔꯤꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯗꯥꯏꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯃꯈꯣꯏ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯄꯁꯤꯅ ꯌꯧꯔꯛꯂꯦ ꯃꯈꯣꯏꯅ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯈꯨꯜ ꯑꯁꯤꯃꯛꯇꯤ ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯄꯤꯛ ꯊꯟꯕ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯅ
नुसित कन्ना कन्ना सिटपद हाइबिगी मतौ असे मखोई अहुमगी मित्त उररे ए अकन्न मोंग मतौनी करी मतौनो सिदे करी मतौनो सिदे हादुना अदुम मागी महिना योसिलगले लाल असि मफम असे चप चाना योररे मफम असी योरबा मतम असिदा हेलोई लाब अमदी लेमिरेंबी अनिगी अकन्म लाल असे मखोईगी मित्त उररे अदुगा नकल लमदना मखोईबु सेंबीरबा मपु माना मखोई अहुमबु कौबगी ममी असे मखोईना उररे मसी उबदगी अहुम असे खुथिनरे ए येंगो येंगो आद फमलिबसिबु अखोईबु सेंबीबा मपु अदु नत्राने हादुना मखोई अहुम असे मुन यिंगनख्रे अतोप सारोई लयाम कया अमसु अनि असिगी लाल असिबु येंगलिबनि मसीदगी अहुम असे मखोईना लाल दु येंगमदगी असोमना फमलिबा मखोईबु सेंबीदिबदगी मनाक्तमना चंखिरमी मखोई अहुमना मिल उसिलिबा मपु इबुंगो अदुगी मांगदा लेपलबदा मखोई अहुमना मखुलदना खुरुमजरे हे मपु इबुंगो असुक कुइबसे अखोईना नाहकपु उनजगे थेंगनजगे हाइबा नोंगमता फंगदबनी ngасidi nahangna laktuna akhoi ahumbu kobiraba akanba lal sig marakta akhoi ahumbu kobibadi kari maramgino amukta haibiyo akhoi na tawba yaba pangthokpa yaba thabaksing akhoi pangthokjage mit pangthokpiro akhoi ahum nangi mangde leplare haduna hairi matam masida makhoi ahumbu shemir mapuodo mamit pangthore mit pangthorakpada ahum masibu ubade yamna harauki momon noktuna aina khanjaba khudimak ning muthulagani aina makhata na pangthok nimba khudimak ning muthulagani habigi wakhalamada harore masidagi ahum masida onsilaga mapu mana wahare aihakna sagachaba khudimak aremba tarare khalluba khudimak loina kairare sagat kadaba semgadabadi kongai amani adubu ani asina khalluba semlupu khudimak loina aremba tahalare leiriba tilliba saroi kaya amanasu makoi anigi lalasiba khamdok pangamdre aina su khamdoknaba phana haibani adubu aigi mathakta phaba makhoina khumi makhoi anigi lalasibu khamdok pangamgadabadi nakoi ahum natana kana su leite nakoi ahumna lalasibu khamdok makhata na aigi pangthokadaba thabaksingda nakhoina mateng pangduna hena mai pangna pangthokhalu haduna waire masidigi ahum masina karigi mapu ibungona sukimati wagani nahangna ekhoibu semani ekhoibu ningtamna lehenbani अखोई अपाम खुदिम नंग पीबनी अखोई महई खुदिम नंग सेमनी लान सोनरीब अनी महईसु नहांग सेमनी अखोईना सोइदनमकी अनी लाल से थुगाइगनी अदुगा मपु इबुंग नहांगना सेमगदब सागदबसि मखा ताना सेमबिको नहाकी ननाई ओइजब फंगजब अखोई लेबक फबनी हाइबिरो अखोई कैदौजोगे हादुना अहुम मसिना वा हाइबोरे चलो नहांगना अवांग पांगना लेबो नंगना मखा पांगना लेबो अदुगा नहांगना नोंपोक पांगना लेबलगा अनि असिगी लान सिग माइगै तमना चंगसिलो अदुगा नखोई अहुमना खामदो नखोई अहुमना ngangmani habse aigi chena thajabani hauro नखोई अहुमना खामदोकपा hauro haduna hairami aihakti mafam masida kuina leibi yade ai chalagani aigi kumai aina khanjaramba kudima kairakpadagi aina laktuna नखोई अहुम कोरकपani नखोई अहुमना फजरब लेते ngama ohenduna अयाक लीला से मपुंग फालो चलो अयाक चक्रगे हाजुना मखोइबु सेंबीर मपुओदो अदम मांखिरमी मसीदगी अहुम मसिमानरे अखोइगी मपु मागी थब मागी लीला से अखोइना लेतिंग हापगदबनी मखाताना अखोइना मागी थमोइ पेनब तौगदबनी अदुदी अखोइ हौरसिरा हाजुना मपु माना हाइरमदुगी मतुंगिना मखोइ अहुमक माइकै अहुमद लेपलरे अदुगा मखोई अहुमना सोकनरिब लाल सिब खामदोकनबा सेम साबा हौख्रे खोंजेन यामना वांगना अवांग थांगमद लेरिब सक्तमदुना लौरे ताजौ हे अपंग बलाई अनि नखोइना सोकनरिब लाल अदु लेबो ताइबंग से नखोइ अनि लोसिन बियारोय नखोइ अनि न मुथत बियारोय अहांगना हाइबु वा सिबु तादब तारबदी कोक्तना वाइदी हे कोक्तना नखोइबु लोसिलगे हादुना चोंखिलै अमसु आइगी लमचिखिनबेगी माहिना नखोई अनीबु आइगी नाक चिंखिलबनी हादुना चंखिलकपा होकी अदुगा नाकल लमरोमदगिसु पिक्तु पिखरो सक्तम अमना थांगनब खुल्लनीदा चक्कदबु वालिबसिदी असिगुम लालसि थोकदबुगी ओइरे हे मपु मागी याथंगबु इंदबा मपु माना सेमबु नखोइना थुकाइनबु होनब नखोइ अनीदी आइना कैदौगी येंगो पिक्चरबसु आइना नखोइ अनीबु कैदौगी येंगो हादुना
ꯍꯦꯛ ꯆꯣꯛꯁꯤꯜꯂꯛꯏ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯨꯝ ꯇꯧꯅ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯗꯤ ꯂꯩꯃꯤꯔꯦꯝꯕꯤ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯥꯝꯗꯣꯛꯄ ꯉꯝꯈꯤ ꯃꯈꯣꯏꯅ ꯍꯦꯛ ꯈꯥꯝꯗꯣꯛꯈꯤꯕꯗꯒꯤ ꯑꯇꯤꯌꯥ ꯄꯨꯝꯕ ꯅꯣꯡꯅ ꯃꯪꯁꯤꯜꯂꯝꯕ ꯅꯨꯡꯁꯥ ꯃꯁꯛ ꯎꯔꯝꯗꯕꯁꯨ ꯎꯕ ꯐꯪꯈ꯭ꯔꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯝꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯃꯤꯄꯥꯏꯕ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯈꯣꯏꯒꯤ ꯂꯥꯜ ꯑꯁꯤ ꯂꯦꯞꯄꯣ ꯂꯥꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯂꯥꯟ ꯁꯣꯛꯅꯕꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯁꯨ ꯑꯋꯥꯕ ꯇꯥꯔꯦ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯌꯥꯝꯅ ꯀꯤꯈ꯭ꯔꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯤꯔꯦꯝꯕꯤꯗ ꯈꯔ ꯄꯤꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯋꯥꯡꯂꯛꯏ ꯍꯦ ꯏꯕꯦꯝꯃ ꯅꯁꯛꯁꯨ ꯐꯖꯩ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯑꯣꯏꯗꯕꯅꯤ ꯇꯥꯏꯕꯪ ꯋꯥꯡꯃ ꯂꯥꯟꯅ ꯊꯕꯛ ꯇꯧꯒꯅꯨ ꯇꯥꯏꯕꯪ ꯃꯤꯒ ꯁꯔꯣꯏ ꯅꯈꯣꯏꯒ ꯄꯥꯕ ꯌꯥꯕ ꯅꯠꯇꯦ ꯁꯔꯣꯏ ꯅꯈꯣꯏꯗꯤ ꯇꯣꯉꯥꯟꯅ ꯁꯔꯣꯏꯁꯤꯡꯒ ꯄꯨꯟꯒꯗꯕꯅꯤ ꯂꯩꯒꯗꯕꯅꯤ ꯇꯥꯏꯕꯪ ꯃꯤꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯕ ꯇꯥꯏꯕꯪ ꯃꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯛꯅꯕꯅ ꯃꯈꯜ ꯑꯃꯅꯤ ꯃꯗꯨ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯒ ꯅꯍꯥꯛꯀ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯁꯦꯝꯕ ꯌꯥꯔꯣꯏ ꯂꯥꯜ ꯑꯁꯤ ꯃꯇꯨꯡꯁꯨ ꯇꯧꯏ ꯈꯟꯒꯅꯨ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯩꯐꯝ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯄꯤꯛꯇꯨ ꯄꯤꯛꯈ꯭ꯔꯕ ꯆꯥꯎꯕ ꯅꯥꯏꯗꯕ ꯀꯤꯟꯃꯛꯇ ꯋꯥꯡꯕ ꯖꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯤꯕ ꯇꯥꯎꯍꯦ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯗꯕ ꯂꯨꯀꯣꯛꯄ ꯅꯪꯁꯨ ꯇꯥꯎ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯈꯔ ꯐꯖꯕ ꯅꯪꯁꯨ ꯇꯥꯎ ꯍꯦ ꯉꯁꯤ ꯂꯩꯃꯤꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯒ ꯑꯩꯒ ꯄꯨꯜꯂꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯥꯔ ꯁꯟꯗꯣꯛꯀꯅꯤ ꯅꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯗꯨꯅ ꯑꯩꯒꯤ ꯋꯥꯁꯛꯄ ꯊꯨꯒꯥꯏꯍꯟꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯩꯒꯅꯤ ꯈꯨꯃꯟ ꯑꯊꯣꯏꯕ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯈꯪꯖꯧꯍꯦ ꯅꯈꯣꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯔꯣꯏ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯅ ꯁꯦꯝꯂꯛꯄ ꯇꯥꯏꯕꯪ ꯃꯤꯒ ꯑꯩꯒ ꯄꯥꯈꯤꯕ ꯏꯆꯥ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯑꯣꯏꯍꯟꯒꯅꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤ ꯃꯌꯥꯟ ꯇꯨꯌꯥꯟ ꯑꯣꯏꯍꯟꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯗꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯤꯔꯦꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒ ꯄꯨꯜꯂꯤꯕ ꯎꯆꯦꯛ ꯑꯗꯨ ꯂꯣꯏꯅꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯔꯒ ꯆꯠꯈꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯑꯍꯨꯝ ꯑꯁꯦ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯃꯥꯅ ꯂꯩꯕ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯃꯄꯨ ꯃꯥꯅ ꯑꯃꯨꯛꯇꯪ ꯃꯥꯕꯨ ꯄꯠ ꯊꯥꯗꯠꯄꯗꯨ ꯂꯣꯏꯔꯕꯗꯨꯕꯨ ꯅꯠꯇ꯭ꯔꯅꯦ ꯃꯔꯨꯀꯣꯛ ꯑꯃꯗꯨꯅ ꯌꯥꯔꯦ ꯀꯤꯟꯃꯛꯇ ꯋꯥꯡꯕ ꯍꯦꯂꯣꯏ ꯂꯥꯕꯗꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕ ꯑꯃꯗꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯎꯕꯗ ꯍꯦꯟꯅ ꯉꯛꯏ ꯍꯦꯟꯅ ꯀꯤꯔꯕꯅꯤ ꯃꯁꯤꯗ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯃꯔꯨ ꯀꯣꯛꯄ ꯃꯤꯁꯨ ꯃꯥꯟꯗꯕ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯋꯥꯡꯂꯛꯏ ꯀꯤꯒꯅꯨ ꯑꯩꯈꯣꯏꯁꯦ ꯈꯨꯟꯗ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯃ ꯂꯩ ꯑꯩꯈꯣꯏꯁꯤ 4 ꯁꯨꯕ ꯈꯨꯜꯒ 5 ꯁꯨꯕ ꯈꯨꯟꯒꯁꯦ ꯀꯔꯝꯕ ꯀꯥꯟꯗ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯁꯤꯗ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯍꯥꯏꯕ ꯐꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯅ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯦ ꯃꯥꯒꯤ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯒꯗꯣꯔꯦ ꯅꯈꯣꯏ ꯑꯍꯨꯝ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯥꯛꯈꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯕꯨ ꯎꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤ ꯃꯥꯒꯤ ꯀꯨꯝꯃꯩꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯤꯂꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯕꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯄꯦꯜꯂꯤ ꯄꯦꯟꯗ꯭ꯔꯅꯦ ꯑꯃꯗꯨꯅ ꯄꯦꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯦ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨꯗꯤ ꯍꯦꯂꯣꯏ ꯂꯥꯕ ꯌꯥꯝꯅ ꯀꯤꯖꯈꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯣ ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯆꯔꯣ ꯑꯇꯣꯞꯄ ꯁꯔꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ 4 ꯁꯨꯕ ꯈꯨꯜ 5 ꯁꯨꯕ ꯈꯨꯜ ꯅꯍꯥꯛꯅ ꯈꯪꯉꯔꯣꯏ ꯃꯁꯤ ꯀꯣꯏꯕ ꯆꯠꯀꯗꯕꯅꯤ ꯃꯁꯤ ꯀꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯄꯨ ꯃꯥꯅ ꯃꯥꯒꯤ ꯂꯤꯂꯥ ꯑꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯂꯥꯛꯎ ꯍꯥꯏꯕꯗꯒꯤ ꯂꯥꯛꯑꯝꯃꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯁꯨ ꯋꯥꯔꯤ ꯂꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯆꯠꯂꯒꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯒꯤꯁꯨ ꯊꯕꯛ ꯂꯣꯏꯔꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯁꯨꯝ ꯂꯩꯕꯁꯦ ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯇꯤꯜꯂꯒꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯔꯨ ꯀꯣꯛꯄ ꯑꯊꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯌꯥꯗꯦ ꯅꯍꯥꯛ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯅꯍꯥꯛ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯇꯝ ꯑꯗꯣ ꯅꯍꯥꯛ ꯉꯥꯏꯌꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒꯦ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯅꯍꯥꯛꯅ ꯌꯥꯝꯅ ꯀꯤꯔꯕꯗꯤ ꯑꯣꯖꯥ ꯀꯦꯆꯨꯕꯤ ꯍꯥꯏꯗꯨꯅ ꯁꯣꯜꯂꯛꯑꯣ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯃ ꯈꯔ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯗꯨꯅ ꯅꯠꯇꯦ
ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯑꯇꯣꯞꯄ ꯁꯔꯣꯏꯁꯤꯡꯅ ꯅꯪꯕꯨ ꯋꯥꯍꯜꯂꯛꯄ ꯇꯥꯔꯕꯗꯤ ꯑꯣꯖꯥ ꯇꯥꯡꯇꯦꯟ ꯁꯣꯜꯂꯣ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯑꯋꯥꯕ ꯐꯒꯅꯤ ꯑꯅꯤ ꯑꯗꯨꯒꯤ ꯋꯥꯗꯨꯕꯨ ꯄꯠꯊꯜꯂꯒ ꯑꯃꯅꯃꯛ ꯅꯠꯇꯦ ꯅꯍꯥꯛꯅ ꯅꯪꯒꯤ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯅꯤꯡꯕ ꯇꯥꯔꯕꯗꯤ ꯇꯥꯃꯅꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯁꯣꯜꯂꯣ ꯂꯥꯏꯔꯤꯛ ꯄꯤꯔꯝꯃꯨꯔꯥ ꯑꯃꯝꯕ ꯂꯥꯏꯔꯤꯛ ꯄꯤꯔꯝꯃꯨꯔꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯇꯥꯃꯅꯤ ꯀꯦꯆꯨꯕꯤ ꯇꯥꯡꯇꯦꯟ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯁꯤꯕꯨ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯁꯥꯌꯣꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯀꯦꯆꯨꯕꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯗꯤ ꯂꯩꯒꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯒꯅꯤ ꯅꯍꯥꯛꯀ ꯑꯩꯈꯣꯏꯒ ꯄꯨꯟꯒꯗꯕꯁꯨ ꯃꯇꯝ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯇꯝꯗꯨ ꯉꯥꯏꯌꯨ ꯑꯣꯖꯥꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯦꯝꯃꯛꯀꯅꯤ ꯃꯄꯨ ꯃꯥꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯜꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯦ ꯅꯈꯣꯏ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯨꯝ ꯑꯁꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯗꯨꯃꯛ ꯆꯦꯟꯅꯈꯤꯔꯝꯃꯤ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯂꯩꯃꯤꯔꯦꯝꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯁꯤꯡꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒ ꯃꯥꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯁꯦꯝꯂꯒ ꯑꯅꯧꯕ ꯆꯥꯔꯥ ꯁꯟꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯑꯁꯣꯝꯗꯁꯨ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯨꯕꯤ ꯈꯣꯏ ꯃꯈꯣꯏꯒ ꯄꯨꯜꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯅꯕ ꯍꯣꯠꯅꯈꯤ ꯐꯦꯕꯨꯁꯨ ꯐꯖꯅ ꯂꯥꯌꯦꯡꯕꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯈꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯡꯁꯤꯅꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯕꯁꯤꯗꯤ ꯑꯗꯨꯝ ꯂꯦꯞꯈꯤꯗꯦ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯇꯝ ꯀꯨꯏꯅ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯃꯍꯥꯛ ꯄꯥꯝꯂꯛꯈꯤꯗꯦ ꯑꯗꯨꯒ ꯁꯔꯣꯏ ꯑꯃꯗꯨꯁꯨ ꯏꯕꯣꯛ ꯍꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤ ꯃꯈꯣꯏꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯈꯨꯗꯣꯞꯇꯨꯗ ꯃꯉꯥꯏꯍꯧꯔꯦ ꯐꯦꯁꯨ ꯃꯇꯝ ꯈꯔ ꯃꯥꯕꯨ ꯂꯥꯏꯅ ꯆꯦꯜꯂꯨꯕꯅꯤ ꯃꯥꯕꯨ ꯂꯩꯃꯔꯦꯝꯕꯤꯅ ꯆꯦꯜꯂꯨꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯏ ꯈꯪꯖꯔꯛꯏ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯈꯤ ꯑꯗꯨꯒ ꯑꯃꯨꯕꯤꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯀꯦꯇꯨꯀꯤꯒ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯃꯈꯣꯏꯅ ꯃꯇꯝ ꯈꯔ ꯍꯦꯂꯣꯏ ꯂꯥꯕꯒ ꯄꯨꯜꯂꯝꯈꯤꯕ ꯀꯌꯥꯁꯦ ꯑꯃꯨꯕꯤ ꯐꯦ ꯑꯗꯨꯒ ꯑꯀꯨꯠ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯝ ꯃꯈꯣꯏꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯁꯣꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯗꯨꯅ ꯍꯦꯂꯣꯏ ꯂꯥꯕ ꯀꯌꯥꯔꯛ ꯍꯟꯅ ꯀꯧꯈ꯭ꯔꯕꯁꯨ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯃꯩꯈꯦꯠ ꯃꯔꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯏꯕꯣꯛ ꯍꯅꯨꯕꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯅꯈꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤꯗ ꯄꯜꯍꯧꯗꯕ ꯈꯔ ꯂꯩꯔꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇꯒꯤ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯁꯤꯟꯕꯤꯔꯝꯃꯤ ꯌꯥꯝꯅ ꯌꯥꯔꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯃꯨꯕꯤꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯋꯥꯔꯤꯕ ꯍꯦꯟꯅ ꯈꯣꯏꯔꯥꯡꯂꯤꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯁꯤꯡꯅꯗꯨꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕ ꯂꯩꯃꯤꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤꯗꯤ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯃꯇꯝ ꯀꯨꯏꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯒꯅꯤ ꯈꯜꯂꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕꯁꯨ ꯀꯃꯦꯟꯇ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎ ꯃꯊꯪꯒꯤ ꯋꯥꯔꯤ ꯁꯦꯔꯤꯁ ꯑꯃ ꯍꯧꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯕꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯁꯤꯜꯂꯛꯂꯤꯕ ꯇꯥꯃꯅꯤ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯇꯥꯡꯇꯦꯟꯁꯦ ꯁꯦꯝꯕꯤꯔꯤꯕ ꯃꯍꯥꯛꯀꯤꯗꯤ ꯈꯨꯠꯂꯥꯏꯅꯤ ꯀꯔꯤꯒꯨꯝꯕꯗ ꯍꯦꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯥꯒꯤ ꯂꯩꯇꯦꯡꯅꯤ ꯈꯟꯗꯨꯅ ꯑꯏꯕꯅ ꯍꯥꯞꯆꯔꯛꯄꯅꯤ ꯋꯥꯔꯤ ꯃꯔꯛꯇ ꯈꯨꯃꯟ ꯑꯊꯣꯏꯕ ꯗꯥꯟ ꯍꯥꯏꯗꯨꯅ ꯄꯟꯈꯤꯕꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯁꯦꯝꯖꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯈꯔ ꯍꯥꯏꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯈꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯄꯥꯊꯣꯛꯆꯔꯛꯀꯦ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕ ꯂꯣꯏꯁꯤꯟꯈꯤꯕꯁꯦ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯍꯥꯛꯀꯤꯗꯤ ꯍꯌꯦꯡꯗꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯁꯦꯝꯅꯕ ꯄꯥꯊꯣꯛꯆꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯕꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯇꯣꯜꯂꯕ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ